Nganang numidang pung 10 makhairom taba matamda Churachandpur district ki New Lamka Jaukel Vengda ZRNI chingnaba masel khutthoknabagi thodokta lanmi ani asok open nangkhre soklabasing North Eosida leiba Rajmedhi city da laikanari Manipur High Court na turendagi nunglengoi pekpagi mayokta sinmising na ngasi ayuk pung 3 dagi kaukiba pung 12 gi Manipur ban chathari Sengmai lambi paring Thoubal Yairipok amadi Bishnupur da ban sagotpasing na lambi thingba uwa mai thabagi khongjang sangsili Pung 12 gi Manipur ban manungda Khwairaman Kaithel da Kaithel phambising pot yonaki dukan singdi ayambana thonglonaki gari sing chenakhide mahai loisang kharadi suti thanaki Mahiroi Baby Sana ki thawai na Lairam Land ingna chikna lairuna bagi damak ngasi Standard Robert Higher Secondary School na sinduna school gi Mahiroi amati oza singna laikhidrabi Mahiroi Baby Sana ki photo da haikat laikat tamkhre Mahiroi Baby Sana misiga mari lainana Standard Robert Higher Secondary School ki principal Fairoijam Landhoni amadi administrator Romita ani na thangalakhiba anticipatory bail adu piba natraga pi dabagi rai ngasi nungthil District and Session Judge Imphal West na lauthoklagani Taramathoi suba Manipur Legislative Assembly gi Nipan suba nongjumifam tha asigi 15 gi matungda famba horaga September 2 fawbagi manungda loisilaba yai haina Tom TV na fangma paw amana hairi Imphal West District Police ki kanguna mamang thagi kunmapan da tongan mamfam dagi nupi ama yauna KNF ki lanmi manga khulai konana phare hairiba mioi sing adu KNF ka mari leinadi haina loop asigi cherol amana hairakli Lakhimpur Police na ngarang chathakiba operation da mioi ani number 4 gram kunmapan nge konana phagat pangamkhre pharaba mioi ani adu mamang da su mayai kaba nisaga konana phagat pagi thodok laikhraba singni hairi Bangkok taleba kunthra tare na saruk yaduna chatharakhiba Thailand Open Boxing ngasi loisinkhre Bharat ki boxing sanaroi singna gold ama silver mari bronze ahum punna medal nipan lobangamkhre Mexico gi Yucatan State ki Bacala Tourism Resort ta ngarang khulai paiba mioi amana lamkoiba lakpa mioi nipan maram taktana nongmaina kaptuna hatkre Jammu and Kashmir ki Shopian district ki Badarhama Jawada security force na lalhoba ama nongmaina kaptuna hatkre nongmaya madi maru fangle hairi